Lakhipuronline puthokchaba March ki tang kuntra nongmaijing numit ki Khomjinba Pao tabirasi. Ahanbada maruoiba pao. Tablabasu tabna Manipur da soidana mahusagi punchida hanjelaglagani haina Kendra gi Home Minister Amit Shah na phongdokre. Manipuri Sahitya Parishad Assam gi humpunithoi suba chahi gi mipamlen gi thorang mapung phana sem saba loiselakle. Sri Bhumi Jila gi Suprakandida bus amaga container truck amaka thomjinabagi thodokta driver laikidre kayamarong asoka panangkhre. Maifana sinduna iftar gi thoromama Joypur Mongolpur Jami Masjid ta pangthokre. Maisuna sajibu nongma panba chairauba amasung Idul Fitr gi yaipa paujel pirakle amasung Security Force ka kuthoknabagi thodokta Chhattisgarh gi Sukma Jila da nupi 13 yauna Maoist 33 sire. Haujik mapungoiba pau tabirase. Nongthumbam Birena mamang tha February gi tang 8 da Chief Minister famdagi resign toraba matungda February gi tang 13 dagi Manipur da thamlakhiba President rule asi matam chana rajya sida thamlakhibani. Tablabasu tapna Manipur da soidana mahusa gi punsida hanjelaglagani haina Union Home Minister Amit Shah na phongdokre. New Delhi da pangthokiba Times Now Summit 2015 gi irai numit ki thorom da mahakna hai Manipur asi hanagi phibam ga yengnabada tamna phagalakli haiki masi maruaina lengakna mitei amasung kuki community aniga pari sanaba amasung kanglup anina makoi masel gi marakta tungkoiba ingtapa mapuraknaba wari sanabanani tamna thabak sing asi afaba maikerum da changsilakli hojik awaba leitre haiki Manipur da president rule thamliba asi thengmandabra haina hangba wang amagi pakhumda Sri Amit Shah na Community anina yaramdrabadi rajya sida President rule thamjinbo ithogloi matang saba tanja yenglaga President rule asi thamjinmani haiki. Manipuri Sahitya Parishad Assam gi humpunithoi suba chahi gi mipamlen thorang pumba mapung phana sem saba loiselakle. Lakliba April gi tang 3 dagi na 3 phawba chathagadaba Manipuri Sahitya Parishad Assam gi humpunithoi suba chahi gi mipamlen Lakhipur sub district ki manung chana laiba Binakandi part 2 gi South Barak complex ta mapung phana pangthoknabagi sem saba loiselakle. Parishad ki firal singkhatuna laikhidaba Parishad ki luchingba singi mapamda leisu katuna ikai khumna bautpa Kabi Sammilan Jati Thaki Seminar Pangthokpa Chaliba Sahi Lisinganiga Kunmanga dagi Kunipan Phawbagi Thausil Kanglup Semba General Assembly gi Mipam Pangthokpa Parishad ki Ningsing Chepong Puthokpa Upadhi amadi Sanagi Medal Lanthokpa amadi Jati Kanglup Kaya gi Nat ki oiba thorom Pangthokpana Chingbana Mipamlen asigi mapungoiba thorom parengi manung challi. Amaromda Haukiba March ki tang 19 irai numita Assam Sarkar gi School Education Department gi Under Secretary na thokpa order amagi matungina Assam da leriba oja singna April gi tang 3 dagi na 3 phawba special casual leave lauthok pikre. Conference asida makhoi gi attendance certify tawba tabana delegate obigadoriba oja singna conference ki registration counter da report tawbiduna release certificate launanaba ningsinglakli. Loinana mifamlen asigi April gi tang 3 nongmaijing numit ki aphongba mifamda Assam gi Mahi Masing gi Mantri Dr. Anus Pegu Food Public Distribution amasung Consumer Affairs gi Mantri Kaushik Rai Dolai gi MLA Niharanjan Das amadi atai masak naiba miyoi sing amadi jati kaya gi sahitya gi lup sing yakhanaba miyoi kya na saruk jaragani maramaduna lamdam asigi pukchel chawraba miyam nam saruk japiduna Conference asibu mapung pahan binaba Reception Committee ki Chairman Leisungmam Robindro amasung Convener Dr. Posongmam Raj Biharina punna thokpa cherolamada phongdorakli. Irai numit ki ayuki pung 13 minute yankhairom taba matamda Myanmar da Richter scale da magnitude 8.8 ki chang da hakiba juar aduna maram oiraga laikidaba mi ki masing lising amaga chatruk hen khre haina AFP gi pau amada Myanmar gi lanmi lenga ki luchingmana paudam khre adubu US ki agency amana sibagi masing asi lising tara helakpa yai hairi thodogasi da Bharat ki Pradhan Mantri Narendra Modi na mateng pangan balauthok ki bagaloinana Bharatna Air Force ki aircraft amada ton 15 rongi tenbang polam sing solar lamp chana thagnaba polam sing amadi chak thongnaba polam sing yauna Myanmar da thakre. Operation Brahma gi makhada pangthokpa thoram asida NDRF ki team amasu Navy do tamna chatkre. Bharat ki Navy ki INS Satpura amasung INS Sabitrina
ton nifurom gi oigadaba tengbang polam sing puduna yangun tamna chatkre haire nakal amaramda ngarangsu amukhana nepidoda magnitude 5.1 changda lebak asigi matamda nungtili pung 2 yankhai taba matamda yuar hakre haina United States Geological Survey na report tori hairiba matamasida Manipur gi none jila dasu Richter scale da magnitude 3.9 gi changda yuar hakki haire Asangbam Honda Fulertol Chingya Lekai gi maiketagi nungairaba pawa ma puduna lakchari madudi lakliba Mars thagi mega offer gi kudong saba lobiduna adom na hek pama makhal gi Honda bike natraga Activa lobiduna lupa lising manga ga chama gi cashback phangbiu screen da uliba model sing asigi manungda ama khanbiduna offer asi lobiu ngasimak Asangbam Honda Fulertol Chingya Lekai da lengsing biru natraga mobile number 9864594179 number asida call tobiragu Sri Bhumi Jila gi Suprakandi da ngarang container truck amaga mipu bus amaga manga thomjenabagi thokdokta ASTC gi bus adugi driver laikhitre aduga miyoi kamaram asokapan thokre police na thodokpham da laktuna asokapan sing adu Sri Bhumi amasung silchar gi hospital da thakre laikhidaba bus driver adugi ming Hanif Ahmad kawi haire Manipuri Youth Front of Assam Maifana Sinduna Islam Dharma gi senglaba iftar gi tharmama Joypur Mongolpur Jami Masjid ta ngarang pangthokre chahi khudingi paringnaina chatharakpa iftar party asi Maifana mitei pangalna khundariba khunda mafam hongduna pangthok charakpani haina Maifa gi chief advisor Saram Herajit na hairaduna aikoi ima amatagi machani dharma pundrabasu imalon manaba aikoi punna amato oina nungsi chanana hingminase haiki thoramatuda Maifa gi president Thangjam Projen secretary general Ingudam Ranjit Tampak Maim Salaudin Soram Thoiba Khangjrakpam Indrajit M Sabiruddin Khan Irom Nilu Wahengwam Surendra na chingba miyoi sing sarujaki Khangan Japama Cachar District Wusu Association Silangduna Taruk Suba Cachar District Wusu Championship Lisingani ka kunmanga Lakliba April gitang ani Poilapul Cachar da laiba District Sports Association Lakhipur gi sanabung da pangthoklagani Association asina District Sports Association Lakhipur ga khusabnaduna Silangliba Championship asida Sub Junior Junior nupa macha amasung nupi macha aduga Senior nupa amasung nupi kanglup ki oina sanagani hairi Sajibu nongma panba chairauba Mars ki tang kuntra amadi Mars ki tang kuntra mathoda Idul Fitr na lakpa sida chingtam jat bizat khaidana nungsi chanana matoina laiminaba mabuk maratappa khumang sauksinba Manipur amagi damak Manipur Youth and Students Union Maisuna yapa pauzil pirakle Sajibu gi nongma panba chairauba Mars ki tang kuntra meitei thaban lon gi matungina chatpa chahi hobagi numit asina lakpagi roinana Sajibugi nini panba numit Mars ki tang kuntra mathoida meitei pangal singina Ramjan tha ama mapung phaduna pangthok kodoriba Idul Fitr gi kumaini kumai asina lakpada Manipur gi naha amadi mahiroi singi apunba lup ama oiriba Maisuna yaipa pauzil pirakle kumai ani asina maram oiraga lamdam asida khundaminariba phurup ani asigi marakta nungsi chanana chawkhatpa nunga yaifaba ingtapa afaba lengaklon ama supuraktuna aikoi maselgi marakta hena nungsinaba purakpa kumai ama oirasenu haina Maisugi Publicity Secretary Bishwanath Khundrapam gi cherola sina phongdorakle Anti-Narcotic Drugs Organization Kanglaipak Andok na Sinduna Iramda Masigi Tungi Mirol Kannaba Khongsat Haina Mingthonba Bike Rally ama Ngarang Narcotics and Affairs Border gi SP Watham Basu IPS na Kangla Gate ki lamthakre Mayai Kaba Chinjak na Mamal Naidraba Punsi Khangmutak Loisili Isa Khak Nungaina Naba Mayai Kaba Chinjak Lalun Mana Kunaya Mamuthatli Masamau Phaba Tinjang Kaijang Daba Mirol ama Sembada Mama Mapagi Achoba Thodangli Haibana Chingba Wahai Sing Kongsat aduda yauriba banner aduda mayek sing phongdokle Ngarang thangje nimita security force ka kutok nabagi thodokta Chhattisgarh gi Bastar jila gi manung chanbada Sukma jila da
नुपी तरामाथोई यावना माओइस्ट 13 सिरे थौदोक अदुदा सिक्योरिटी पर्सनल मरीसु असोकपन नंखी थौदोक अदुदा ममांग थाबदा लुपा लाख 15 गी रिवार्ड लाउथोकिबा दुब्रा हाइना खंगनबा जगदीश सिखी अरोनबो पाव फंगबदगी CRPF अमसुंग DRG की अपुनबा कांगलुप अमना चथकिबा खोंजंगनी थौदोकफम अदुदगी यामलबा खुजुखुलाय कयासु फागतख्रे हाइरि चाही असिगी मनुंगदा तोंगान तोंगानबा खुथोंगनबगी थौदोकता माओइस्ट 153 हाटख्रे हाइना छत्तीसगढ़ की डेप्यूटी चीफ मिनिस्टर अमसुंग होम मिनिस्टर विजय शर्मा फोंदोखरे एनर्जी हीलिंग सेंटर रोंगपुरदा कंप्यूटर की मतेंगना अनोबा मदी अरीबा अनाबसिंगबो कंप्यूटर की मतेंगना लायोंग खंगदोकपुना लायंबा हौसरे कंप्यूटर की मतेंगना मखल मखागी अनाबसिंग की रिपोर्ट लौथोकपुना हक्सांगी अवात मचल कया मेनखननबा अमदी सप्लीमेंट पीदुना नेचुरोपैथी अमदी मैग्नेटोथेरापी ना लायंग बजारगनी मरुवैना नुपीगी लैना सिंग ई वाटपा अंगांग खावगी लैना अंगांग ओइदबा नुपा सिंगी फंडी सोनबगी लैना प्रोस्टेट ग्लैंड चाउथोकपा किडनी अमदी इसिंग मरीगी अनाबा नुंग लैबा साइनस डायबिटीज BP स्ट्रोक पैरालाइसिस नर्व अमदी ब्रेन की अनाबा ख्वांग नाबा खुतांग चिपा स्पॉन्डिलाइटिस फै चिंगबा लिवर अमदी चखाव की अनाबा पाइल्स वाखल की अनाबा तुम्बा यादबा सोर चिंबगी लैना सिने चिंबा लायंग यारगनी लोइना मतम सांग हु चेंब हिदाक चारकपदगी साइड इफेक्ट अमदी ईदा हु चेंब टॉक्सिन लैरकपा ई वाटपगी अनाबा कोकनबा अमदी स्टीम बाथ की खुदोंग साबा लेजरे सिलचर रोंगपुर पार्ट 2 की स्टोन क्रशर मनाक्ता लैरिबा एनर्जी हीलिंग सेंटर दा मसिमक गेंगसिनबिरगु मांगजोंगना अपॉइंटमेंट की दमक मोबाइल नंबर 9395 732 456 नंबर असिदा कॉल तौबिरकनबा खंगजरी चलिबा चाही लिसिंग अनिगा कुनमंगा सिदा अदोमना म्यूचुअल फंड नत्रगा SIP दा करमबदा सेल तुंगसिनबना हेना कानबा ओइगनी हाइबगी मतंगदा ममुत्ताना खंगनबगी दमकता लम्मा सिदा खंग हैरबा कराम पुंसिदा महाकी मोबाइल नंबर 78964 96096 नंबर असिदा WhatsApp की खुथांगदा नत्रगा कॉल तौबिदुना मितेलोंदा फ्री एडवाइस लौबिनबा खंगलगले पनबा याय सेल तुंगसिनबगी लम्मा सिदा म्यूचुअल फंड एक्सपर्ट असी गुवाहाटी दा लैबा म्यूचुअल फंड डिस्ट्रीब्यूशन की जनसंचय फिनसर्व कौबा फर्म अमगी को फाउंडर ने लोइनना हाइरिबा फर्म असिगा चाही तरा हेना लोइनदुना लाकनबा मिसकने Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. अरोइबदा मरुओइबा पाव अमुखन्ना तबलबसु तबना मणिपुर सोइदना महुसागी पुंसिदा हंजलगलगनी हाइना केंद्र की होम मिनिस्टर अमित शाह न फोंदोखरे मणिपुरी साहित्य परिषद असम की हुमफुनिथोई सुब चाही की मिफमलेन की थौरांग मपुंग फाना सेम साबा लोइसेलकले श्रीभूमि जिला की सुप्राकांतिदा बस अमगा कंटेनर ट्रक अमका थोमजिनबगी थौदोकता ड्राइवर लैखिद्रे कयामरों अशोकपन नंख्रे माइफाना सिंधुना इफ्तार की थौरममा जयपुर मंगलपुर जामे मस्जिद पांथोखरे माइसुना सजिबु नोंमा पानबा चैरावबा अमसुंग ईदुल फितर की याइफा पाउजल पिरकले अमसुंग सिक्योरिटी फोर्स का खुथोंगनबगी थौदोकता छत्तीसगढ़ की सुकमा जिलादा नुपी 13 यावना माओइस्ट 13 सिरे लखीपुर ऑनलाइन यूट्यूब चैनल की पाव संदोकजबा नसिगी ओइनदी मतंग असिदा लोइजरे।